MS TV meeting tabil bising bu ahan bamakta nomateng kunde soina taram okchori maraki pau miyam da pizari Kuntairak suba Manipur Integrity Day thoram All Manipur United Clubs Organization amukon sinduna kwakaitel akhamne kai community hoda pangthokre tharamadu damuko gi president Phairoizam Nandoluwang advisor Ito Tongbram Poirei Leimarol Mera Paibi Apunba Manipur gi president Choraisam Memcha All Manipur Women's Voluntary Association gi president Y Konjarani amadi All Manipur Maitei Pangal Club Organization gi president Yumkhaibam Hayatur Rahman Mathangsina Sip case president amadi guest of honor oina saru yakibaga lonina Manipur gi saktam kanna honabada thawaina ponthapi kraba thoba singi maphamda laisukatna ikai khumna utpagi thoram amasu pangthoki Taramaduga Mailena All Manipur United Club Organization amuko gi president Phairoizam Nandoluwang hai aikoina Manipur gi lamgi apunba saktam kaihandaba khakta nate lamdamasida hingminari ba kanglu phuru khudingmaki emotional integrity aduni amaga gi marakta nungsinaba thamnaba aduni maru oribadi lamdamaduda leiriba mipung khudingmakna lamdamaduda chawminarakpani lamdamaduda hawminarakpani khanuna aikoi masel nungsi chanana leiminarabata aikoi gi leiba ga jakhotkadabani aikoi nungayai fana hingadabani amadi tangdu leitaba lamdam ama oigani haibasi aikoi pumnamangna khangminaba ama changi apik pa magi furuf ki oiba wakhalda aikoi khong thangba yaroi masi matam siga chunadraba khongthang ama oigani kanagumba nasigumba khongthang ama thangsi hayaklabasu madu yabiganu loinena kukinar ko terrorisna Manipur thukaina bohona ribasi aikoi machet ama phauba Manipur bu machet ama phauba thugaiba ngamroi Manipurda hingliba maitei furup amadi atei furup sing wakhalga wahalaga kukinar ko tero singi luchingba kharagi nungaina ba tarokli ba thawong asida India rengangna support torbasu kaidawnungda Manipur thugaiba oithokte kukinar ko tero singi luchingba sing nungaina ba tawrakpa thawongni haibasi ngasidi chamjaraba kokichin ichin inaw singnasu khanglakle hainasu phongdoki apik magi phuruki wakalda akoi khong thangna banadi oiroi madu matam ga sunadraba adugi matam ga sunadraba khongta ama goigani aduna kana gumna madu khongta ama thangsi ena hawraga su madu kanglu phuruk singi sinaw puna mangna yabiginu machida haijeri basi kanglu kudi mangna kanglu amana tawbuluga kanglu amana mu lumdaraga Manipur thugaina honaba adugi kanglu tuna mu raga atopa kanglu among Manipur lumdaraga Manipur thugaina ba honabadi masidi obiranu madu tawraga su mahisu yaloi matam manga tokani ekoi war tokani haibasi masu haijeni Fiction issue the best toba Mapaulairiki Kuntaruk Suba edition ngasi Fiction and Poetry Club Manipur Nasenduna Directorate of Information and Public Relations DIPR auditorium da hongnabi matung ina phongkre laik phongbagi taramaduda Social Welfare Minister Haikam Dingo Manipur Language Advisory Board ki convener Professor Rajendra Zamba Mayang Langjing ki Jila Parishad member Kaisam Sohadev amadi Manipur University ki Manipuri Department ki Associate Professor Dr. Chirom Ras Ketanna mathangsina Chief Guest President amadi guest of honor oina saruk yaki Taramaduga Mailena Minister Haikam Dingo na phongdorakpada Manipur asi sana khotnaba amadi jago iseda malemgi miyamna khangnaba mafam amani masida natana lamdamasida han layemlaba aibasingi marakta lamabum kamal GC Tongbra amadi kabi angang halna chingba chaknairaba aibasingna thambiramba lairik kaya ngasisu kawbuletna miyamna panari masida natana ngalingai matamda chutnaramba kabi samilan amadi saireng saidanaba Githaram kaya kun singda pangthoktuna kumai amagum tawnaramba dunga sidi uba phangkhidre honglakliba matamgi hongbasna oigadawribra inkhalakliba naha singda sahitya mami ita tarakta bagum tawri sahitya gi oiba thabak thoram kaya da saruk yarakta basimak yamna laibak thibani haina su phongdoki Manipur si sports adagi jagoi kala yamna mami chate ani आता देखिए हम हमारे मतलब नहीं आमा हमारी इतिहास भी होगा आदि कवि सम्मेलन में शक्ति भी होगा कवि संधान होगा सैनिक संधान होगा चित्त में हमसे कमन पाठों का आमा फसना अशोक वो कुमाई हराव वो ना पर हराव ना नजर वो तो पॉजिटिव होगा उसी जनरेशन ने निकलते चॉकलेट को ये सुनने निकलते आदि की थोड़े विराम से ना तक कोविड की मरम से ना निकलते चेंजेस हम ला है
Chingda u paktakna kokthokibadagi ising ichawgi awaba toina thengnarakpani haina lamlai kendrogi MLA KH Bomchana Fongdokre wapamasi Yorbung Development Committee ga Central Forest Division khosamnaduna pangthokiba humbutara manga suba ban mahotsav ka mailena u thabagi tharomda Fongdokibani tharomda saruk yakibasingna Yorbung Yampal Kangjebung amadi akoibada u charakya thaki tharomaduda saruk yakiba MLA KH Bomchana makha takibada chingda u paktakna kokivadagi nong tarpa matamda ising fajinaba ulayaktabana nong tabada chentherakpana tampakta ising ichak thorokle maramasina miyamnasu maru koklaba chingsingbo kannaba lengakna paikhaliba thabakta mateng pangba matam oire masigi manung chana Prime Minister na imagi mingda u amamam thasi haiba wakhalona sibu sawatna aikhoi pumnamak imagi mingda u amamamta oirabasu hingnaba thasi haiki Luna Nalainaba Madekobagi Fibam Kanba Ngamnabagi Wakalonda Manipur Lengaki Director of Environment and Climate Change ka khosam nadna uripok apun belup amadi uripok nupi apun belup na uripok impom singda ujara kaya thakiba kalona plastic bottle bank sing thambagi tharam amanga si pangthokre tharamadu da saruk yakiba Director of Environment and Climate Change ke Director Dr. Taurangbam Brajakumar na Fongdokibada miyamna tapna akoibagi phibam ngak senduna kaningbagi wakhalon chennarak pasi yamna nungaije role model ama oina uripok na waste management da mangjin thaningi na garbage free zone oinaba hotnamina si haina su Fongdoki koi chakol koi matungina koi gi mioi begi sanal long sa roi ho koi matungina koi je apiano tamda koi gi am nungai ba thabuk to bogi haina bim lak pose sina koi waste management gi problem so bi chei thing bi re ko aduna koi gi yam easy life ma thira pada koi phari thura sinraga langsek ba adu po se yam thira ko ada plastic ki problem nga sorok ko hela koi koi da sauna ising mo ta phange ising lera thaga pada bottle langsek ko small bottle je koi gi mayam water plastic bottle sing thadra ko se mon kan nala punjilak pa turen punjilak pa si isu ma sorok ko sa masi phanana ba madi masi gi lairiba plastic bottle sing apena jazot torge mar koi gi na Pramutat ko mandri mar ko lai graba hana plastic ko lai gi am bottle sing cha masil version komjanu gi tangka kamoi na ko na plastic bottle bag se da lai ga sina graba bottle sing jasten birakanda ko je par Amaramda Thormaduga Mailena Uripok Nupi Apun Beluki President Pochangbam Joysrina Environment Kanba Madi Waste Management Pungfana Laina Bahona Badai Koi Kudimaki Tautang Yamna Chauna Lay Maramadna Ikoi Puna Taudang Lomina Duna Uripok Maikayasi Lunan Ba Maikay Mohening Haina Fongdoki Lunana Uripok Apun Belup Amadi Uripok Nupi Apun Belup na Makata na Kobagi Pibam Ngak Sena Batang Shilaba Thabak Thorom Singda Miyamna Su Sawapi Haina Sop Fongdoki Social Welfare Club SWC Kangabok na senduna ngasi mahari singi oiba district level painting amadi written quiz competition ama Kangabok ta leiba New Public Higher Secondary School amasung Kangabok Higher Secondary School da pangthokre 13 August observation ga mari lenena New Public Higher Secondary School da pangthokiba layek pa changdam nabadu da class 3 dagi class 10 fawba da category ahum thokna tungan ba theme sing A morning scenery, save our art, amasung effect on drug abuse haibista atoy hantanaki. Tungda Kangabo Higher Secondary School da pangthokiba written quiz competition da class 5 dagi class 10 pawda category ani thokna khaidoki. Competition adu da district asigi school kungi maharoi chani palomna saruk yakhiba competition asigi makok mathang taraba singi manamathom singsu organization asna August 3 da pangthokadaba meritorious student sing okpagi tharamda yentokani hairi. Thoba District ki Wangjing Gram Panchayat na konba apunba club organization Wangpako amasung Aramai Tengo Unit 3 na kusam naraga atay wakhalon manaba miyam ga punduna ngasi Wangjing amasung Hayrokak lonaba pali lambi gi nak yet ki lamhangda uchara chamro mai pangathajin kre ngasi uchara thabagi tharmaduga mailena Wangpako ke General Secretary Naurem Ivoyama Maitin Hai Mioi Bana Mahausagi Khal Badagi Nomagi Kaitarakli Bayinga Sagi Khal Saba Hengalak Patlonena Akoi Bagi Pibam da Jauna Sapu Pirakpa Kayasi
खरदा ओइरबसु कन्नबगी पांदमदा वांगपाकोना अरामबाई तेंगोल यूनिट 3 गा खुसमनरगा वखलोन मानबसिंग पुनचिंदुना उ चरासिंग असि थाजिनमनि लोनना उ अमा यालबदी उ अमामुक खुदता थाजिनबिउ हाइबा पाउजेल पिरिदुना असिगुंबा उ चरासिंग थाजिनबगी थौरम असि नोमाजिंग नुमित खुदिंगी पांगथोकनबसु वांगपाकोना वायब लौजरे हाइबना चिंगबा वफम कयासु थमखी ngasi थाजिनखिबा उ चरासिंग अदु अयामबना उहै पानबा उ चरासिंगनि हायदना अदुगा उ चरासिंग अदु बु मतेंग पांगबिरखिबा वांगजिंग वुमेन्स एंड गर्ल्स सोसाइटी WWAGS की सेक्रेटरी लाइस्रम प्रेमानंदा सोशल वर्कर बुसु महाकना थागतपा फोंदोखी लोनेना सोशल एक्टिविस्ट सिंह खांगेंबम प्रियोबर्टा डॉक्टर लाइस्रम जेलश्याम डॉक्टर नरिंगबम राजीव कुमार वांगजिंग जीपी की चेयरपर्सन टी बिमोल मेंबर हेम्बा हाइबा पुक्चेल चारबा डोनर सिंह असिना ngasi थाजिनखिबा उ चरासिंग अदुगी संबल खानबगी थौदांग लौबिबगी दमकसु वांगपाकोगी माइकैदगी तोबिमल खंबा उच्चरी हाइबा वफमसु थमखि मणिपुर की तंपाक की मफम कया सिनब थुंगना अथुबदा लेंगा लेबाक असिदा शांति पुरकनब तौबियु हाइबगी खोलाव गलोनना लमजेल तुंग हंदुना लमजेल चेलिबा याइरिपोक्तगी किरण कोंथौजम ngarang numidang waram kakching wamkhai yorokpada langsai thauna taram okna langsai thauna gi office ta hing yai khalaba matung ngasi ayu langsai thauna gi member singna kakching irum mapandagi makha taba lamjel gi damak lamthakre lamjelo esibu kakching kaithel fauna kairak phawba langsai thauna gi member singna matung inaduna thinki lamjelo esna lamjel jelak pada kakching praja singna lambi gi nak yeta lepna khuba kodna lamjelo kiran gi wakhalon bo thagat pa phungdok pakalonena pungning thawaki lamjelo esigi ngasigi lamthungpham langmaidongda oigani hairi कक्चिंग की मेरा पाइबी सिंह अमदी लंगसाई थौनागा पुल्लगा निसा योनबा चाबा सिंह की मायुक्ता ngarang nimidang wairam कक्चिंग लंगफा की मेया संगदा इमा सिंह अमदी लंगसाई थौनागी म्यूजना अकनबा कोलाउ लाउ खिबादुदा कुकी रिफ्यूजी सिंह चथरप लान मरकसिदा निशा चाबा अमदी निसागी करबा तौबा सिंह मैतै एचार कयाबो मंगहनबगी मरम अम ओयकलिबा सिदगी कलहौसी नार्को टेररिज्म मुथच्ची ड्रग की मायुक्ता थबक तौरिबा सिंहबु मतेंग तौसी सपोर्ट तौमिनसी कुकी सिंह मुथतनबा तौरिबा मैतै सिंहबु कलहौरसी हाइबना चिंगबा वारो सिंह पियाउखी All Kakching Clubs Coordinating Committee AKCCC की अहानबा फाउंडेशन डे थौरमगा लोनेना कमिटी असगी एनुअल जनरल बॉडी मिफम ngasi Kakching Mayalikai कम्युनिटी हॉल दा पांगथोखरे Kakching असगी MLA मयांग नंबम रामेश्वरना अथैबा मिथुंग All Kakching Club Coordinating Committee की प्रेसिडेंट KSS धर्मदासना थौरमपु लोनेना सीनियर सिटीजन फोरम Kakching की प्रेसिडेंट ओरिबा एक्स मिनिस्टर एंड निमाय सेक्रेटरी KSS कुलहरी All Kakching Clubs Coordinating Committee Advisor Nauram Gopal amadi Vice President Moirangtem Tomaina khanaba mithung sing oina saru yaki thoramaduda All Kakching Clubs Coordinating Committee na chahi asida paikhatkiba thabok thoram singi report amadi miyamdagi fangkiba senpham sing amadi chatkiba senpham singi marik chumba report sing committee asigi general secretary amadi finance secretary na miyamda pathokna khanganki लोनेना कक्चिंग लमदंगी तोंगान बेसु सिंग मरोइना कक्चिंग की इथै लौखोंग इरम नाला लंबी थोंग लम एंक्रोचमेंट अमदी अते अते हिरम कयागी मतंगदा वफम कया पुखतनदुना कमिटी असना करी खोंथांग पाइखत पयाई हाइबना चिंग वफम सिंग फोंदोखी थौरमदु सर याकिबा MLA मयांगबम रामेश्वर ना महाकी वारोल पीडना All Kakching Clubs Coordinating Committee ना हेक साफुंगलकपदगी ngasi फाउदा कक्चिंग एरिया की मियाम गी आइफनबा तोंगान हिरम कयादा पाइखतकिबा थबक थौरम सिंगबो थागतपा फोंदोकलदुना हाई कक्चिंगबो मणिपुरगी मनुंगदा हेना मसक थोकपा लमदम अमा ओहेनबगी पांदमदा तोंगान बा चखत थौरांगी वक थबक सिंग मरु ओइना लौ सिंगु water supply anna laing mahai tampham amadi ate hiram kayada lamdam asigi miyang gi mihut ama oina miyang yai fana ba khalakliba thabak thorom singasda All Kakching Clubs Coordinating Committee gi maiki dakisu support tawbiu miyam nasu rajniti gi party gi khenabagi wakhalon thadok pitna pa khalakliba thabak thorom asi lamdam asigi miyam gi yai fana bani haiba wakhalon da khanbiraga support tawbiu Kakching bu chawkhatpa hena masak thokpa lamdam ama ohenaba honabada aikoi punna amaga cooperation pin हाइबना चिंबो फम क्या फोंदोखी
Share and Care SAC Wangkai Ningthem Pukrimapal Amadi Friday Chuhing Konung Mamang Anina Sinduna Lekidrabi Longjam Ongbi Oinam Asalata Ivetogi Minda Chathaba Cancer Warrior Support CWS ki Mapal Suba Mateng Pibagi Tharamama Manipur Press Club Tapang Thokre Tharamaduda Dr. Professor GS Moyangthem Director CEO Carnicos Manipur Cancer Center and Research Center Professor Arkelin Singh Founder Share and Care SAC Amadi Chief Advisor Friday Chuhing Haikruzam Devendra Singh Program Executive AIR Infalna Athoiba Mithunglen Tharamapu Amadi Akanaba Mithunglen Oina Saruyaki Pangtokiba Tharamadogi Matangda Share and Care SAC ki Founder Professor Arkelin Singh Hai Cancer Haibalaina Asida Ying Badawa Bakayam Mayoknei Masigi Awaba Si Hakting Nana Thingnakiba Friday Chuhing ki Founder Oriba Longjam Lokendrona Chuhing Yonduna Panglapa Madi Miyamna Pangbi percent pam singa duna kharata werabasu cancer na naraba singi layingda mateng pangnabagi amadi haurak liban naharo singda mateng pangbagi wakhalon pokhanabagi pandam amada chathabani lokendrogi loina bi chahi kharagi mamangda cancer na narak padagi kham thingna awaba amamayok naki matamaduda miyamna mateng pangbirak paga loina na mahagi laying ba phawbadi ngamkhrabasu anaba duna maram oreka laikhidabani Thaudo asidagi cancer na naraba singda mateng pangnabagi damak Friday Chuhing haina mingthonduna Chuhing Yonba Horaki Madudagi Fanglapa Sempam Kara Sing Tungshinduna Lekidabi Mahakiloina Bi Bo Ningsing Ba Oina Cancer Warrior Support Hana Mingtonduna Mating Pangbagi Taramasi Chataba Horaki Bani Haiki Taramadu Tawal District Manung Chana Leba Chiam Konjil Dagi Kidney Da Cancer Lenana Naraba Chahi Ani Makai Dangai Diba Lamjing Ba Tongramgi Lying Bada Mating Oinana Basil Gi Mating Ato Koshinaki Amadi Friday Chuhingi Lucky Customer Da Mind Empowering Center Pache Patrina sponsor to Bakudo su Kochinaki Chatli Bachahisi me Chatli Bachahisi Mamang Tagi July Gitang Kuntaruk Tagi Kuntramatoi Pauba Wushu Association of India gi meeting Makada Tamil Nadu na Yumbu Oiduna Pangtokiba Kolumdoi Chuba National Wushu Championship Lisingani Kunmari da under 17 below 65 kg da gold medal fanglaba nongmaitem thoithoiba pokpa ibomcha Kumbi Municipal Council Ward number 4 Thingelekai da leiba sanare asi Development Youth Club Kumbi na taramna opagi thoram ama Kumbi Laibung Mandop da pangthokre thoramadu da Extra Ed School gi co-founder Wangkem Soba Ibotombi Wushu Academy thai Khunau gi founder su oriba thoithoibagi Sintakpur Athokpam Siamchan Development Youth Club Ward number 4 ki President Wahingbam Ragu Lekai gi hal takhelambam samungona athoiba mithunglen sing oina saruyaki tharamaduda National Gold Medalist thoithoibada miyamna nat ki lengyan yanduna amadi lei pareng sibiduna taramna oki lekai gi amadi athoiba mithunglen singna siagi mana amadi khudul pot sing pidna thoithoiba bu puning thawatki Gold Medalist thoithoibagi Sintakpur Athokpam Siamchana Fongdokibada Manipur Thokliba Irang asigi wada natana Manipur asi sanabada thawai yaubagi chang yamna hantharakle maramasna mamangi Olympic ta miyoi tara muk saruk yaramba do handaki asidadi men oina mirai baiga standby oina amaga sanare ani khaktani masigi maroiba maramdi ani thokpi ahum thokpi tawduna kosing asi chauba tanaduna leire angang takpa hantharakle maramasna Chahi Nifu Dagi Humfu Powda Leiba Kosing gi tournament ama tawraga afaba khanba pamle afaba kos khaktana takpana fare aduga Manipur thokliba irang asisu lengang na thuba matamda loishina bhona biu masina sanare singda su achobu saithing piri haiki Manaki pau pijaba matang ase loishinjare mi ing tabi de basing bo amuka na khurumjari